पाव सकंगदबसिंगी अटैकता केनेगी कमांडर हाइबा अमा यावना मियोय मरी सिरे हाइरी पुलिस ना ऑफिशियल ओइना खंगलकपदि लैट्री अमदी मसागी लौफमदा लौ उबे यानबा थिनुंगैदगी तोरबुंग बंगला फावबगी लौमिसिंगी ओइबा कमिटी अमा सेमख्रे खुरमजरी ISTV की मणिपुरी पाव मित्यंग ताबरीब सिंबु तराम नोकजरी पाव संदुंगना पिजरी सकंगदबसिंगी अटैकता केनेगी कमांडर हाइबा अमा यावना मियोय मरी सिरे हाइरी पुलिस ना ऑफिशियल ओइना खंगलकपदि लैट्री ISTV न्यूज ना फंगबा पावगी मथुंग इना थौदोका सिंगासी नुंगथिल पुंग मरी रोम ताबा मतमदा चुराचानपुर डिस्ट्रिक्ट हेडक्वार्टर दगी किलोमीटर 5 रोम चटलगा लैबा मोंगजांग हाइरिबा मफम अदुदा थोखिबनी हाइरी पावसिना मखा तारादुना लैखिद्रबा केनेगी कमांडर अदु थापी कौई हाइरी महाका लोइनबा मखोय मरीना क्रेता गाड़ी अमदा पुना लाकपदा हाना लुमदुना लैरंबा मियोयसिंगना मखोयगी गाड़ी अदु तमना नुंगमै कापसिंदुना एटेक अदु चथरखिबनी हाइरी लैखिद्रबा तो पमियोय अहुंगी ममिंग अमदी लैफम हौजिक मकिदे खंगबा ngamdri थौदोक अदु कनाना करिगिदमक चथखिबनो हाइबसु खंगबा ngamdri लौ पानबा यादना लैरिबा लौफम सिंह लौ पानबा यानबा अमदी मैतैगी लौफम सिंह मिटोपना उहंदुना लैरिबा सिंह कन्नबा अमदी लिसिंगनी कुलहुमदोय कुनमरीगी लौ पानबा यादबा लौफम सिंह लेंगाकना लौमी सिंगी काइथखिबा सेनफम फंगदना लैरिबा सिंह फंगहनबा मरी लेनबा सिंहदा तक्सिनबा कोकोमे फार्मर स्विंगी मखादा तिनुंगै टू तोरबुंग बंगला एफेक्टेड एरिया कमिटी हाइनमिंगथोनबा कमिटी अमा सेमदुना वारिप कया लौख्रे कोकोमी फार्मर स्विंगा निंगथौखोंदगी तोरबुंग बंगला फावबदा लैरिबा लौमी लुपसिंग मैरा पाइबी लुपसिंग क्लब अमदी सेसो सिंगा खुत्समनादुना मोइरांग ngankhalawaida laiba ibudau thangjing laikolda pangthokiba miyamgi mifam aduda irang asina maram oiraga chingkhong chingyada masagi lau uba fangdana chahi anirom leiraklaba laumising nasu mana thengnariba awaba singi matangda wakhalol kyasu fongdoknakhi ngankhalawaidagi laumi amana lengak asina laumi singbudi awang bathakta thamli haina lauri adubu manipur gi laumi singbudi karisu leitana khanbagum tauri haibasidi chahi ani helaklaba irang asina laumi oina lau uba fangdana lehaliba amadi isagi iram tamda isana ningtamna chatpa fangandana thamliba isagi laufam kaya mitopna lau uhanduna thamliba sina takle haike कुकी नार्को टेररिस्ट ने एक राज्य का अंदर में रहने वाला लोगों का ऊपर में हाथ में बंदूक लेके अत्याचार कर रहा है उसको गवर्नमेंट क्या देख रहा है 2 साल 3 साल होने जा रहा है अभी तक क्यों राय नहीं ले रहा है हमारा जमीन पे हम खुद नहीं जा सकता है इस बात को लेके हमने 2 साल से मणिपुर का जो एडमिनिस्ट्रेटिव डिपार्टमेंट में हमने एक एप्लीकेशन दिया ये कुकी का जमीन है या मैते की जमीन है उसको प्रूव करने के लिए कागज डॉक्यूमेंट सब कुछ दे दिया ये ब्रिगेडियर को उसको कॉपी रिटर्न दे दिया है सुचानपुर डीसी को इसका कॉपी दे दिया है बोल के हमको जवाब मिल जाता है लेकिन आज इस वक्त भी मेरा खुद की जमीन है उसको दूसरा अनजान लोगों ने नार्को टेररिस्ट ने उन्हीं के ही आदमी से उन्होंने प्रोटेक्शन करके वो खेती बाड़ी करा रहा है ये क्या गणतंत्र देश में इस तरह का कानून कहाँ से आ गया अपना आप को प्राउड फील करता है इंडिया गवर्नमेंट तो ये मणिपुर में क्यों फेल हो रहा है इस बात को मैं आज मीडिया के थ्रू ये बात कर रहा हूँ और ये बात गवर्नर प्राइम मिनिस्टर या प्रेसिडेंट या एडमिनिस्ट्रेटिव पकड़ रहा हो जो भी डिपार्टमेंट है आप लोग इस बात को अमल नहीं करेगा अपने प्रॉपर्टी को आप लोग ने प्रोटेक्शन नहीं किया तो हम खुद भी हम अपना प्रॉपर्टी को प्रोटेक्शन करूंगा Institute of Driver Training and Research Center IDTRC Manipur na sinduna internally displaced persons sing oiba tha ama chukna chatharakpa ahanba phase ke special driving training program lotion kre top dusara yaral patalaiba center sigi hall the pangtok ki baloshin bagi thoram aduda IDTRC Manipur gi chief advisory committee retired IAS M Lakshmi Kumar IDTRC Manipur gi advisory committee gi member retired SC Subhas Mukherjee amadi Thangjam Agro Industry Private Limited ki mapu Thangjam Joy Kumar na chungbana thoram mapusing oina saruk yaki DC Imphal West amadi Imphal East ki khuthangda miyoi chanirom application lakhiba sing asigi maraktagi miyoi kunmapal khangatuna tha amagi special driving training program asi pangthokibani athoiba mithunglen singna driving training program da saruk yakiba miyoi singda certificate amadi learner licensing su yenthokhi thoramga mari lenana chief guest oina saruk yakiba IDTRC Manipur gi chief advisory committee retired IAS M Lakshmi Kumar na lisingani kulhumdoi gi me ahumdagi thorak liba irang aseda India lengak na IDP singbu mapung fana awaba kokan bangamdri
मियोइबा खुनाइगी ओइनदी हंदकी थौदोक असे यामना चावना सिंगनबा थौदोक अमने आईडीपी सिंगे अवाबा येंगलगा मखोइना ड्राइवर की ट्रेनिंग फंगलबा मतुंगदा इमुंग मनुंगे सेनमेटलोंदा खरदा ओइरबसु मतेंग पांगबा ngamgani habagi wakalwalda training pibagi thabak ase paikhatpani center asidagi driver training fanglaba singna lenga ki oiba thabak sing kaurakpada hana khudung chaba pibinaba center sigi maikaidagi lengakta proposal amasu thagani amadi manipur gi tongan tongan mafam singda leiriba private firm singi driver mathau tarakpa matamda hapnabagi thabaksu center asina paikhatnaba honagani haike reservation of the category preferential treatment and a way to mark the matamda the preferential carheta for the category the tambi vibes definitely to particularly receiving position the first batch for purposes secretary if lucky maybe they will for the mama will frame the pay is me do the super mera green signal of Piragati, or maybe I was speaking Kenyan or Sion or talking Sansan. Laumi Singh apambagi matungina certified tawdrabasu Laumi Singh na pamba fau makal khara faudi oina chahi asidagi phangan ba haure kudongcha da bathorakpada faudi mahut pigani haina agriculture department ki national food security and nutrition mission ge nodal officer W Subhas na pamu Singh da phongdurakle lamphel patalaiba Imphal West district agriculture office complex tage agriculture department na sinba special urea campaign ge khoiren takta punabagi jamak lamthabaga mari leinana wafam ase phongdokhibane Thauramadu Com Union Manipur ki President Sarto Ahau Komna Hauzik Agriculture Director Oiriba Peter Salam Amadi Assistant Fertilizer Officer El Sanatombagi Lamjing Makada Jingkhong Chingya da lengak napiba mamalda urea fangan base mamangda amukta ukidri lengak napiba urea ge mamal ase pau oina taba natana mari leinaba District Agriculture Office singda chatpa ngamdaba chatlabasu changba ngamdaba Laumi Singda urea pibi basina Jingkhong Chingya da leiba singsu lengak leibagi nungaiba adu fangbang amle haike Thauramga mari lena Subhas na makha takibada Agriculture Department na ICAR CAU KVK Thobal Wangbalda leiba Rice Research Center na puthokpa afaba makal gi fau makal sing Laumi Singda KG da lupa tarukta fanganduna lakli institution sing asina sakhangdaba fau makal amata lengak nasu Laumi Singda pide Maikai Kadagi Laumi Singna Hirak Padagi Laumi Singna Yamna Pamna Thanaba Fautoksu Laiba Drum Fau Toibi Fau Tangzing Fau Nachungba Laumi Singna Maming Tonjaba Fau Makal Khara Faudi Oinaba Akanana Lauraga Fangali Certified Tokdaba Fau Makal Sing Ase Chapchana Khandokpa Natabana Matol Thoklaba Natraga Atai Kari Khudung Sadaba Lakani Haiba Ngamde Khudung Chadaba Thoraklabasu Laumi Singna Department ta pubirau mahut pigani yariba makai Laumi Singda faudi fanghana bahotnari haike haiba Laumi na pambase marang kaina phangalaga lawsi thalasi natrabadi aikhoi lanje ge roina na chaningai leitraba hingdabadi adaba chadradi hingba yaroi aduna chana na basinja watragadi hingadoribni haiba adom da wakhan changsal kanda sing chawdna thomdana law chirabadi amuksu Thadaba Adamina Sibudu, Adam Tansi Haidana Koi, Kongjanka, Koi, Game Winners of Changsandana Koi, Hosikana Satazari Duna, Lomi, Isina Punami Pai, Vigano, Harga, Paleroi, Paudisu, a Koi Matitana, Hek Tabia, Pabamakalgi, local variety buero, local cultivar buero, Adam Pangana by Koi, Tana Lomi Praja, Punama section Kutimaka Tana Raga. Aikoi Changshan Si Haidana Watapa, the Naba Chinjak Mipa, Chinjak and Mipantang the Haiba, Iramdama Magoysia. Thauramadu AFO El Sanatombana chahi sigi oina numitarani tungan ba mafamda urea pibagi thoram pangthokraba matungda jitha hoba mafam singda special camp amok pangthoktuna urea pibagi thoram pangthokpa hore chahi sigi oina urea ge awatpal ehandana ba department kan honari chahi sigi oina nungju lawrake urea bag listing marfudara ge mathakta fangan khre chahi amada urea bag lakama listing yang khairom changani haina panaba maramna awatpa urea numitarani gi manungda yorakani miyam urea gi damak mi paibiganu haike halakadori batang tara
tang hapta si manung study akoina half rek ama loksan basung amani si matungda rek ama su loksan na bagi akoi pandam thabri aduna akoina hygienic body agriculture department na har gi damakta lo watana ba honasi haibagi sa Peter Salam gi lamjing makhada ai thabok tawjeri haraga masida pelhogdaba phanghodaba leiraga su thoirona mi paiba lebiganu masi hagi damukta koi phangnaba kanna arrange tawjeri haiba waise akoi gi nusijaraba Manipur da leiriba lohusingui profession da sanction biriba akoi sinau singda wai manga thara thung thamjari Manipur State Rural Livelihood Mission ki beteng makada ITA Women Multipurpose Cooperative Society Limited na sinuna BBRP Convergence Mela pangthokre kuraining thabung laikai Puribi Puraba Community Hall Tinsit Road Moirang Kampu GP da pangthokpa thoram aduda video hangang amuthoi khanganba ITA Women Multipurpose Cooperative Society Limited ki President Y Surmila Gram Panchayat Nipan gi chairperson amadi Jila Parishad member singna sarukya ki lenga ki tongan ba department kunma thoina sarukya duna pangthokiba BPRP Convergence Mela pangthokpagi matangda ITA Women Multipurpose Cooperative Society Limited ki president Y Surmila na ngasi pangthokliba BPRP Convergence Mela asida line department kunma thoina sarukya duna BLF singi makhada leiriba self help group singi member singi manungda lenga ki maikai dagi paikhatliba state amadi central gi scheme sing asigi kanaba fangdriba sing Panganaba madugi mathau taba card na chingba sabagi khudung chaba pinabagi damak pangthokpa melani haike SCG khudingmakta leiriba members sing asida karang karamba miyoibu hairiba aikogi moigi entitlement haibasida state ke amasung center na sponsor toba scheme makhan mayam ama lei hairiba scheme makhan mayam ado phangbangam basing kayama phangbangam da basing kayama adugumba chithanan da leiriba khudingmak adu ngasigi mela asina aikoi yari gai cover tawnaba hek ngami bhei percentage da chithanan da horaba mayam adubu aikoi na ngasi tongan tongan ba line department akoi kungi mathak ta lakpiri laiba line department sida makoi gi daka oiba state amasung center na sponsor tawbiba scheme makhan mayam adugi khodong chabase makoibu chithanan da ba leitana phangalnabagi damakta ngasi aikoi gi BPRP Convergence Mela si pangthok sabagi maruiba pandang 41 by Chandal ST Assembly constituency gi muhetu oina anirak MLA oiramba aduga Rajya Sabha gi member of parliament oiramba Lekhidraba BD Bering gi mafamda miyam nekai khumnaba utpaga loinana ngasi mahaki pokna fam lamdam Chandal district ki chakpi karungda aroiba mathau mangam pangthokre BD Bering haukiba tang kuntareta New Delhi gi Gangaram Hospital da lekhidabane maki thawayau drba hakchang adu Delhi dagi puraklaga Imphal gi minuthong da laiba mayumda ngasi fauba thanamlaga amuk pokna fam lamdam sakpi karongda puraklaga aroiba mathau mangam pangthokhi miyam gi luchingba ama oiramba BD Bering gi mafamda miyamna mapung fanai kai khumnaba utpagi thoram kaya Chandal district ki tongan tongan ba mafam singda pangthokhi maki thawayau drba hakchang purakpagi lambida Chandal Naga People's Organization CNPO Chandal amadi Anal Naga Tangpi Anta Anal Naga Union anina sinduna Chandal district headquarter Jafau kaithalda mahakpu ikai khumnaba utpagi thoram ama pangthokhi thoram Chandal Naga People's Organization, Naga Students Union Chandal Organization Sing Asigi Makhada Laiba Unit Sing Nupi Loop Sing Amadi Atailanai Miyukyana Haikat Lekatamduna Ikai Khumnaba Utki Tungda Chandal District Western Valley area da laiba miyamna mahakpu ikai khumnaba utpagi thoram amasu Khambatel village da pangthokhi aroi boina BD Beringi mafamda miyamne kai khumnaba utpagi thoramna mahaki poknafam lamdam Jakpi Karong Public Ground da pangthokhi thoram aduda Naga Furup ki tongan tongan ba organization singi luchingba singna condolence message pk miyamna lekhidraba BD Beringi damak mass prayer pangthoklaba matungda lairon chankhi Chandal the Laiba, me mayam sina I bo honor to Hanbio, Aduga, Garigumba Mapanda Siragadi, Yerpotegi Yum the Puraga, Igi Chandal Chapikarong, Aduga Torchams the Pupio, Haina Hiram Bagi Matumina, I coin and hand, I could be the Shagagi Ahalaman sing the Tau meeting Tauraga, Masi, Chumaina Magi Pamja Bagi Matumina, I coin a Mag Apamba, Aroiba Apamba say, Tauhan Bio, Haina Ina Sagagi, Ahalaman sing the Haizeba Matamda. Makoina harau harau ya bire aduna mayamna aikoi gi damakta imungi damakta aigi nupagi damakta mayamna
ꯌꯥꯝꯅ ꯋꯥꯅ matam kaithokpiraga school aduga nongmagi tangadaba business mayam ama thingbiraga tawbirambase aduki matik pele aduki pantik nungaye wahai su leite madugi nungaiba apenbado phongdoknabagi damakta thagatchari haibanatana Directorate of Environment and Climate Change na sinduna UN na piba ending plastic pollution globally haiba thimda thabum ama chupna chatharakpa World Environment Day gi thoram ngasi loisin kre loisin ba thoram ge saruk ama oina ayuki matamda plastic pollution loisilasi haiba pauzil puba cyclotron ama satke cyclotron adu thau ground dagi horaga khonglangani karak BOC kanglapat paring faurga kaisampat kaisamthong lalaga hairangoi thong fauba chatlaba matungda singjamai romda halaklaga sanjin thong lalaga main function pangthokpa City Convention Center da lamthungfam oike cyclotron adu da Forest Environment and Climate Change ki Principal Secretary Arun Kumar Sinha Mahut ki Principal Secretary RK Dinesh IPR Director Ngangom Uttam Environment and Climate Change ki Director Dr. T Brajakumar Nachungba Sarukyaki Tauramadu da Sarukyaki ba singna phongdokibada plastic haiba potlamasi miyoibagi punsidagi lokthokpa yararoidaba hiram khudingda seasonary bane plastic seasonaba loiraba matungda mafam chadana hundokpana maram oiraga kanaraba posak asidagi microplastic oina kaitharaklaga miyoibada cancer yauna tamthiraba laina poklaknabagi maram ohelakle China lebakna India dagi plastic ki pothok puthokpa amadi seasonabagi chang yamna heli adubu plastic pollution gi changdi China dagi India na yamna heli plastic ki kanabasu lawse plastic sokal lakpadagi su kannaba plastic pollution gi chang nemtha hanaba hotna si haiba miyam da pauzal pina bathoramasi sinbani haina phongdoknakhi World Environment Day dung sathrak pon numit gi aroibun numit gi pandam khoi numit se da masu pang mayam punna second rally ma thomin raga kilometer 3 sangba khoi cycle rally ma thomin raga kanda khoi gi praja mayam da suma plastic pollution jamon lehlagum jabi kholaw se lawmin raga akoi phimang ngmin asi akoina akoi gi phim da tangzragi hingjabani khoidi aduna akoi film phatragadi akoi kunsin sang lebi aroi adu hairi mamje khangmin na bagi akoi dumba palanji pangthok sabare khoi theme masiga mari lainana DIPR na su hoje hoje khoi short film competition ama tawri bani single use plastic si season na na bagi maramda aduna sigi atenba 2 minutes ki video competition asida yaubi raga mayamna khoi miyamda pungning loksing leigadaba sugumba phajaba wari libiraga akoi short film competition si yaubi awareness create tawbada mateng pangbiu akoi plastic pollution leitaba lamda ma lu nan ba lamda mo ayan minasi we are doing lot many things. I hope with this awareness and with distribution of cotton bags we are able to really do good for our environment, and as I said, we are creating lots of awareness. I think slowly people will understand and people will themselves stop using these plastic bags. Manipur da lairiba plastic waste se control taunabada mayam saruk yaminasi haina mayam da pratna tawjari Pudon toy sign mingthon ba a world of imagination and play haiba wakalolda yumfamoiba educational toys ki brand new store ama Rims Road Kilalambong Pukri ki mayok na bada ngasi Manipur Police Training College Pangai ki additional director Victoria Yengkhom IPS na hangdokre tungda nauna hangdokliba Pudon toy sadu IPS Victoria na luchingduna yengsin ke Pudon toy sangdokpa aduga mari lainana IPS Victoria Yengkhom na Pudon toy sairiba brand store asida thamliba toy sing ase education toys ngakta oibana apik pangang singna lairik tamba horakpada khudong chaba yamna fangane hairiba store ase da thamliba toys sing ase educational toys ase gi mathakta atopa khara upgrade tawbasu angang singda yamna kanagani khali hairiba toys sing ase gi matengna angang singda anoba wakhalol kaya hengani haibagi thajabalei ngasi fongliba Samu and Sana haina mingthonba comic ki lairik ase angang singda yamna kanagadaba lairik amane comic ki lairik asina parenting da su yamna kanagani haike special oiba shops ki hire gadi hiriba book ko available oiba yam special oiba local language vernacular language da iba book plus hojiki hiriba sanama maphamam da laga alang singi ngasali game ma video gaming dang focus to da ya suma aphaba photo so focus to na ba photography na
ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯐꯕ ꯑꯉꯥꯡ ꯑꯗꯒꯤ ꯑꯁꯣꯜꯠ ꯂꯩꯇꯕ ꯑꯉꯥꯡ ꯍꯥꯏꯕꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅ ꯂꯥꯛꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯁꯨ ꯒꯥꯔꯖꯤꯌꯟ ꯑꯣꯏꯔꯒꯁꯨ ꯒꯥꯏꯗ ꯇꯧꯕ ꯍꯩꯇꯕ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯇꯤꯡꯁꯦ ꯒꯥꯏꯗꯦꯟꯁ ꯈꯔ ꯋꯥꯠꯄꯁꯦ ꯁꯤꯒꯤ ꯕꯨꯛꯁꯤꯅ ꯑꯗꯨꯝ ꯐꯖꯅ ꯄꯤꯒꯅꯤ ꯑꯗꯨꯅ ꯑꯐꯕ ꯑꯉꯥꯡ ꯄꯨꯊꯣꯛꯄ ꯑꯐꯕ ꯁꯃꯥꯖ ꯁꯦꯝꯕꯗ ꯍꯥꯏꯔꯤꯕ ꯁꯣꯞ ꯑꯃꯗꯤ ꯎꯗꯣꯟ ꯁ꯭ꯇꯨꯗꯤꯑꯣꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ Lion International District 322D Lions Club of Imphal Valley amasung Lions Club of Imphal Valley Next Generation na handaki ising ichawna awaba tarba singda chana thaknaba potlam kaya yauna mateng pangbagi thoram Citizens Club sebam lekai da pangthokre chana thaknaba potlam sing mateng pangbagi thoram adu pangthokringai da Imphal gi daram salada lemthabagi thoram pangthokki Citizens Club sebam lekai da pangthokki ba ising ichawna awaba tarba singda mateng pangbagi thoram aduda Citizens Club ki thome sing Lion International District 322D Lions Club of Imphal Valley amadi Lions Club of Imphal Valley Next Generation ki maroiba music yauna ising ichawna sokalaba music sarukya ki ising ichawna sokalaba music da thau thum thaknabai sing jing hawai yauna potlam kaya mateng pangki Thauramaduga mari lenana District Governor Lion Keshona awaba tarba sing da angamba mateng pangba haibase Lions Club ki thodang ni haiki ngasi akoina pakasaribasi Lions Club of Imphal Valley amasung Lions Club of Imphal Valley Next Generation Club asi anisiga amadi Imphal Gurudwara Committee gi pullaga makoi ahumna pakapa project ni makoi gi project asi makhada ising isaw sida sokraba family sing household 400 ki program project relief work ama makoi na ngasi gi hona pakapa hore ngasi citizen club ki makhada sigi area sida mi beneficiary 100 ki akoi relief works relief materials sing yanthokre aduna masi akoi yamna masi akoi su mama service ma sigi victim sing sida akoi Lions Club na piba ngamjabase akoi thodani amasu yamna nungai bam akoi wakanda pokse Citizens Club ki President Mahendrana handaki singi chawna club asina konba mafam da lairiba awaba tarba singda Lion Club na mateng pangbibagi damak thagat pa phongdokhe Lions Club amadi Gurudwal na soina leptana mateng pangbirak pase club ki maikai thagat chaba phongdok chabaga iroina na Lions Club amadi Gurudwal matam leiba kibekta Manipuri magi sewa tawba ngamba oirasnu haidana isor magi mafamda thongi jari 100 hours assistant yoga teacher training camp 2025 ta sarukya ki basingbo valedictory certificate pidune kai khumna ba utpagi thoram ama Bharat Swabiman Trust amadi Patanjali Yoga Committee Imphal West na sinduna waheng mamlaikai gi flash mandopta pangthokre thoram aduga mari lenena Bharat Swabiman Trust Imphal West Jilla Pravari M Charanna hauki ba April 12 dagi May 12 fauba tha ama chupna assistant yoga teacher training camp ama flash mandopta mioi yangkai na sarukya aduna pangthokre training aduda tungan bakhang hairaba doctor amadi expert sing na sarukya aduna practical amadi theory da maru oina training sing piki training aduda khangatlaba singi oiba tonganba exam ama tha sigi kunipalda pangthokre exam aduda mai paklaba singbu okpagi thoram ama pangthoktuna ikai khumnaba utpani training aduda mai paklaba singbu Haridwar da numit mangani gi training tharaba tungda lamdam asigi tongan mafam singda thaduna iramdam asibu laina tina laitaba lamdam ama oinena bhotnagani haiki haukiba tang kungani pan thang jin mita khoi exam ama pangthoki exam asida khoi mai paklaba singjeng asi sigumba certificate jin thokoi program ase khoi pangthok sebani training asida mai paklaba singse amu hana khoi Haridwar da min mangani gi khoi advance yoga shikshak training da amung thajagani aduma khoi singase khoi na Haridwar da gi mai paklaba matung da khoi na lekai lamdam singda khoi yoga gi ba class ng logduna yoga se Manipur gi phom khudi mari sandokduna idam damase laina tina leitaba lamdam mama oinana ba dugumba akoi Imphal West District Patanjo Samiti na yamna kana sanction jari paugi marathana tenba break amatang nominase honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon
कप सिरप हक्चांग फन थमगे हायरबदी इरमदा मसिमक्तदा लैबा ख्वाइदगी फरबा हॉस्पिटल सिंगी मनुंगदा अमा ओइरिबा बबिना हॉस्पिटल लेजरी मफम असिदा थाजबा यारबा अमदी सेल यामना चंगदना स्पेशलिटी कुन हेनबदा अना लायेंगबगी खुदोंग चाबा पिजरी पेडियाट्रिक्स कार्डियोलॉजी कॉस्मेटिक सर्जरी अमदी स्पेशलिटी मखल मखा कयादा अखोइगी स्पेशलिस्ट सिंगना मरिक चुमना थवाई हक्चांग यावना लायेंगजरी अदुना स्टेट वांगमदा अमुक करीगी चटलुगनी अखोइगी मणिपुरदसु हौजिक्ति अवांग थाकी हेल्थ केयर फंगलबदा मतम मांगन बिरगनु सेल हेन तिंगन बिरगनु अखोइगी स्पेशलिस्ट सिंगदगी मालेमगी अफब थाकी लायेंग पताप युमफम ओइबा सर्विस लोबियु बबिना हॉस्पिटल वे होप मीट्स कंपैशन अकुपा मरोल गिदमक बबिना हॉस्पिटल सजीवा जेल रोड खाबई सोई इम्फाल ईस्ट लेंगसिन बिरउ नत्रगा अखोइगी फोन नंबर 6909390666 ता कॉल तौबिरउ Hi friends, adom gari thau hapam matamdadi afaba thau hamna bone. Adongi khwaidagi maru oriba liver gi damuktadi kari section thorang lo birib. Novochem Health Care gi original Lipsa 5G na adongi liver buswan badai ngakthol. Liver gi mapangang kangkalan badana tana hakchang pumbagi energy hengalali chabatumali acidity hantan. Sizinabiyo original Lipsa 5G. Novochem Health Care na sajaba original Lipsa 5G ahum lawbada coffee cup ama free da hapjari. ब्रेकिंग तरामनोक्चरी मखाताब पाउ पिजरी वारोई सिंधी पुरक्तना अमगा अदुमक हुनरगा लेरगद्रा हाइना रिपब्लिकन पार्टी ऑफ इंडिया आरपीआई अथवालिगी नेशनल सेक्रेटरी सु ओइदिबा पार्टी सिगी स्टेट कमिटी की प्रेसिडेंट मेसोर थौनाउजमने एमयू की आर्ट साइंस हॉल दा पांगथोकपा जस्ट मटेंग प्राइवेट लिमिटेड ना सिंदुना चथकिबा फर्स्ट स्टेट लेवल मैच कंपटीशन की प्राइज सेंथोकपगे थौरमदा हाइक्रे ngasi थौरम अदुदा मेसोर मखाताना मणिपुरदा चाही अनि हंजिलखलबा इरांग असिना मिपुम खुदिंगमक अवाब पीरी असिगुम्बा अवाब सिंह कोखन बहोतनबगी महुत्ता पॉलिटिशियन सिंगना मकोय मसेल अमगा हुनरगा इरांग की वारोसिन लाकदब ओइरबदी अदुमक हुनरगा लेबिरो वारोसिन लाकनब वाखल थादसे पॉलिटिक्स तगी थौदोक वाथोक खुदिंगमक थोकलकपने वारोसिन सु पॉलिटिक्स ने पुरकदबने ममांग द सोइखिबा कयाना ngasiगी मियामना वारिबा सिगे येंगलगा हौरखलिबा मिरोलना पॉलिटिक्स ते यावसिनदुना सोइरमलिबा पुंबा सेमदोकनबा होटनमिनसे मणिपुरदा थोकलिबा इरांग असिगे वारोसिन पुरकपा मियामगी अपामबने असिगुम्बा कंपटीशन कया पांगथोकतुना हौरखलिबा माइरोइसिंगबु हेना अफबा लंबी पीबा अमसुंग अचुंबा लंबीदा लमजिक पगे तंगाई फदब लई हाइके इमालेबा कंसी थबो योसी थबो रिजल्ट हमला तब कोसी राजनीति की बुनरीबा कोलरीबा ए लंबीदा बुनबा बी ए बुनबा मुझे काथे ना वादा हम कंसी मुझे वादा हम करा लेगे हम धाई रोने कोई वाला बना कर दिसे मैं अपने राजनीति योनी धाई रोने को पॉलिटिकली सोई ना कर सिस्टम से अदुना अपने पॉलिटिकल सिस्टम से अपने सिस्टम को मुझे के लोगे अमगा गुनरगा अपने टीवीदा है लाइफ पे ना माना तू गुन रहे है नाम रहे सही रहे सिद्धम में कोई तार कांदा अदो ने को खदा रहे अपने पानी के रिजल्ट ना तो कक्सिंग दगी टेक्चम बिया इरेंगबन की लंबी अस्सी असुकी मतिक फत्रे लंबी दुदा कुमजाव क्या लेबना गायोक फार्म ओइरक पयाबगी फिबम दा लाकपना लंबी सिदा चलिबा मियोय क्या ना लेंगाकना सेमलक पंगाइबा ngamlaktabadagi लंबी मनाक्ता लेरिबा मियामना अंगamba पुथोकनादुना अमदी सेल खाइनतुना लंबी सेमजिनबा हौख्रे लंबी सेमजिनबा अदुगा मरी लेनेना ऑल कक्चिंग क्लब्स कोऑर्डिनेटिंग कमिटी की सेक्रेटरी के थौसु पुरिबा कक्चिंग पॉपुलर स्पोर्टिंग क्लब खुन्याई लेकाई की जनरल सेक्रेटरी एम मनियाइमना कक्सिंग खुन्याई लेकाई दाम मपादगी इरेंगबन फाउबगी लंबी असि चही क्यागी ममांगदगी सेमदबना फिबम अदुकी मतिक चादना लाखली हंदग अकनबा नोंग चुखिबासिना लंबी असि कोमजाव क्या लेबना मियामना चटपा यादबदगी लंबी असि सेमजिनबनी ओइरिबा फिबम असिगी मतांगदा हौखिबा चही क्यादगी मियाम अमदी क्लब न मरी लेंगा के अथॉरिटीज सिंगदा लंबी अस्सी सेंबिनबा अकन ममोंगदा तक्सिंदुना लाकपने मरी लेनबा सिंगना ngaiha की पाउखुम पीदुना लेबना मियामना अंगamba amadi MMS Genius Academy amasung JRD Pathseeker School na achauba thodang lauduna lambi asi semjinba hobune Granary of Manipur hainariba कक्चिंग गे फौथोक साथोक पुथोक लिबा लौमी कया अमसु लंबी असिदा साइदांग लिबने असुकी मतिक मरु ओइख्रबा लंबी असि लेंगाकने यंगसिंदना अमदी मियामगी वाकतादुना लैबसे ख्वाइदगी लाइबक थीबने एसएससी गी एमएलए ना मासागी लनाइगी सेल पुथोकतुना लेवलिंग तौबा अमदी नुंग चाइथोकतुना ममांग चहीगी जुन थादा सेमजिनबसु लैख्रबने अदुबो हंदक चहीगी अकन मनुंगना लंबी असि हानागी फिबमदगी काहेना सोक्सिलखिबने हाइखे अखोई ममांग
12 की साइड की कोई प्रजा लेबीरिबा मयाम की सेक्शन खुद की लेबीरिबा अथॉरिटी सिंह दा चतना कोई हाइजब याबा हाइजरुरे इजब याबा इजखरे लंबी से उतंग सेंबियो हाइदना तबदबु सरकार की मखोगी टेंडर कॉन्ट्रैक्ट तौदना अदम लेबना ngasi फावबा कोई लंबी से सेंबीदना लागी मरम मदना कोई खांगबगी ngaibagi कोई ngambagi पंखै दो लालखिबदगी ngasi दे कोई लंबी से नागेता ताबीरब युमसिंग अमदी लंबी से नागेता स्कूल अनि लई असिबो स्कूल अनि अमदी प्रजा ख्वाइ पुनमुना कोई पैसा खाइनरगा लंबी से सेंबा हौजबनी अखोई प्रजा ने सेंबा हौर लंबी से अथोदम सेंजिन बिरगा प्रजा सिंगी अवाबसी कोहनबियो हाइदना कोई अथॉरिटी सिंगी मफमदा ताबीद्रबा कोई वकद से अमुक्तंग ताबीयो हाइदना मयांग फमदाई मुरुक्सरी जिरीबाम डिस्ट्रिक्ट रिलीफ कैंप अपुनबगी ओइना लेरंबा रिलीफ मैनेजमेंट कमिटी हेना पाकथोक चाउथोकपदा नतना इनमेट सिंगा पुना यानादुना रिलीफ मॉनिटरिंग कमिटी हाइना ऑनथोक्रे जिरीबाम की बाउपरादा लेबा कॉन्फ्रेंस हॉल द पांगथोकिबा पाउगी मिफमदा दौना मिंगथोलबा रिलीफ मॉनिटरिंग कमिटी की असिस्टेंट पब्लिसिटी सेक्रेटरी एन चिंगलेम्बना रिलीफ कैंप लेरिबा अवाना तारबा मतमदा खजिक ओइरबसु कोखनबा सेमकिबा रिलीफ मैनेजमेंट कमिटी असि मखा चथरक ओइना रिलीफ कैंप लेबा इनमेट सिंगा पुना हेना पाकथोक चाउथोकनबा रिलीफ मैनेजमेंट कमिटी असी रिलीफ मॉनिटरिंग कमिटी हाइना मिंग ओनबदा अमता ओइना यानरे नौना खलबा थौपुबसिंगना अहानबा ओइना रिलीफ कैंप लेरिबसिंगना मायोकनरिबा अवा अना लाइरिक लाइसु तंबगी थेंगनरिबा खुदोंग चादबा अमदी अना अयेकी थेंगनरिबसिंग असे खंगहनबा अयिबा चेरोल ओइना मरि लेनबा अथॉरिटी सिंगदा अथुबा मतमदा पिशिनबा हाइना वारेप लौरे नौना खलबा थौपुगदबसिंग अदुदि चेयरमैन दा ओ प्रियोबला वाइस चेयरमैन दा एस फोरोट अमदी एस सोरोजिनी कन्वेनर दा वाई बुद्धि याउना एग्जीक्यूटिव मरी अमदी मियोय 15 साबा कमिटी असी सेमखिबनी हाइखे अखोइना ngasi thaupu khalaw matung asida akhoi ahamba hongjang oina akhoi lawriba warepsing haiba warepsing asida relief ta leiba innet singna mayok nariba awa ana mayam singi damakta degi chhatra chhatri laika su tamada khudong cha daba mayok nariba ana yek thoroko tamda akhoi da thengnariba awa chithing mayam singasi khangan nabagi damakta hoi ai bachiro loina mari leinaba authority singda athuba matamda bisanabagi warep amsu lojare Manipuri culture bu malem gi thakta pukhana bahotnariba asi bipung khuding mangna sagat pi buchangi mak masa gi maikai da gi su angam bathakta mateng pangani haina DC Bisnupur puja elangbamna yungkham subasandra na puthokpa Dharman Laishram na direction piba folk artist lingjal thoibi yungkham gi video music album ha palem ha panthau release tobagi thoramda haikre Imphal West ke hebong pokpi da leiba thawai houda pangthokpa thoramatuda saknai rabi folk artist mangka mayanglambam laihoi gi director mangang sana mayanglambam amadi masak naiba miyoi kya su sarukya ki laihui amadi pipi gi pikliba ngang singna khunung isa kya saktuna ayeng basing gi pukning singsin ki thawramaduda puja elangbam na makhatana malem gi oina khongjal yang na changsin lakliba ohong basing asiga susinana culture su chatmina bachangi hiramasida laihui na loriba thaudang singthaningai oi manipur gi laijoriba nat amadi chatnabi kanduna thambakak natana malem gi miyam da uthokna basu honna gatabani hiramasida su pangba yaba mateng pangani haikhe अखोगी सेंस ऑफ सेल्फ रेस्पेक्ट सेंस ऑफ डिग्निटी है वैसे अखोगी जगोई इसैगा मरी लेनरगा अखोगी लाइफ से कमाइना विद अ सेंस ऑफ डिग्निटी विद अ सेंस ऑफ ग्रेस कमाइना अखोई हिंगबा याबगे है वैसे यामना मरुनी इंगना चिकलबा लम सिदा अहल लमन मयाम अखोगी साइगी लेरिबा अहल लमन मयामनसु लाकपिरगा मयामबु अंगांग सिंगसिबु सौगत्पीबा मोइबु सपोर्ट तौबीबा गाइड तौबीबा असोय अंगाम यावरगसु ताकपीबा तंबीबा हाइसि यामना मरुनी थागतनिंगाइनी यामना अखोगी लाइहुइना सिगी रिस्पांसिबिलिटी लौरिसे अखोगी मणिपुर की हाइतारे यामना चावबा थौदांगनी अदुगी मयामनसु औखेना फ्यूचर दसु यामना सौगत्पीबा अदुगा आइगी साइतेसु आइना ngamjaba adum support tauba haitare adu tauzani Tungda release tawraba ha palem ha panthau miyamda khudol tamkhe Panthawi paana mawangi malem laina lumbara palem imana marumi poro thakna wangbara Panthawi paana mawangi malem laina lumbara palem imana marumi Palem pantau anina tai bang
Guru Maisnam Amubi Lekidabagi, Yankayumdoi Laksuba, Ningsing Thoram, Manipur Zagoi Marupna Sindna, Golden Jubilee Stage of the Manipur Zagoi Marupta, Thoramasibo, Pangtokre, Thoramadu Jawaharlal Nehru Manipur Dance Academy Director, P. Bila Samadi, Manipur Zagoi Maruki Hanaki President, NG Amumachan Maruiba, Musingwina Sarukiaki, Thoramgi Saruka Moina, Manipur Giwang Mada, Yauna Tungan Ba Cultural Gijagoi Sing Utki, Jain Manipur Dance Academy Director, P. Bilasna, Guru Amubi, Miamgi Damak Katok Piramba, Atangba, Oja Amani, Lekidraba Oja Sigi Apokpa Apokpi, Manipur Cultural Yauna, Hiram Kiada, Miamna Sakang Bikiba, Ama Oiram Ki, Masina Oza Amubina Apokpa Apokpi the Gitam Zahoba, Mahikaya Sina Miamna Mahakpu, Ikai Kumnari, Oza Sina Toraki Bakaya Aduna, Malem Gitakta Miamna, Kangnari Bani Haiki. Culture Tauzariba, Zabuisi, Tauzariba, Nat Sankriton, Tauzariba, Wazasing Asiki Damakta, Kato Piramba, Hivasi, Adukimatik, Equi, Culture Tauzariba Sing Equi Damukta di Laibo Pavani, Wazasina, Kandona, Asuki Matik, Yamna, Hiena Mayam, the Kato Piramibano, Hiena Paupiramibano, Sainasum, Tizin Zavada, Waza, Give Ninzaba, Wazabu Kanzaba. Adugumba masak mayam adudagi oja sina afaba lebaki afaba mi ama oirakhi habado aina thamjari Inungan be Manipur Dance Academy Imada Juribam na Sinduna Juribam ge Dibong Maya Lekai de Laiba Aribam Sinluf Mandapta Summer Coaching cum Production of Coastal Lila Sanchenba Pangtokre Tauranga Mari Lena Social Activist and Buddha Sandrana Asigumba Culture Gasago Nariba Lila Amadi Jagoi Sing Mut Kigadora Basidagi Kananaba Inungan be Dance Academy na Lauriba Thodangbu Tagat Ki Academy Sin and Kalak Liba Naharol Singda Takpi Tambiriba Jagoi Mayam Asina Aikoi Naikoi Culture Ngak na Thamna Honabada Chauna Oragani Haibagi, Tazabale Haiki. Juribam Sub-Divisional Veterinary Hospital, Juribam na Sinduna, Juribangi Hill Guard Community Hall da Animal Health Camp cum Anti-Rabies Vaccination Pangtokre. Club ki Mayo Singyang na Pangtokiba Animal Health Camp cum Anti-Rabies Vaccination na duda, Kul Adugi Hui Sing da Hida Kaptoki. Manipuri Classical Dancer Saknai Rabi Guru Kumari Thiam Surjamukhi Ngarang Nongalamdai Pung Anika Minute Yang Kaitaret Rom Satpada Lekidre Haide. Makanda ke India Lengak na Padma Shri Award pinanaba khalakpada masa chatpa ngamdabadagi Manipur Lengak ke Chief Secretary PK Singna maki masagi mayumda laktune award atu khudsinaba numita lekhidabane mak jagoi gilamda tongan ba award kaya fangkre lisingani ahumda Sangit Natak Academy Award lisingamaga chamapal marfu mangada Manipur State Kala Academy Award yauna Manipuri Sahitya Parisatna Mirtia Bhusan piduna ikai khumnabasu utkrabani mak na lekhidaba se Manipur gi jagoi gilamda achauba mangjaba ama oiragani hairi mak na lekhidabada Manipur State Kala Academy ki maikadigi awaba phungdokre Thasigi Taramapaldagi Kunmanga Fauba Haryana da Pangtokiba under 17 Boys and Girls ki 6 National Boxing Championship ta gold medal lorokpada natana Best Boxer ki title su fanglakraba Wangu Kasar tabidagi Moibung Khongbam Lanchenba bu lamdam adugi miyamna taramna okre Best Boxer title su fanglakraba gold medalist Moibung Khongbam Lanchenba Sugnu SC ki manungda leiba Wangu Kasar tabidagi Moibung Khongbam Gauramani amadi Suniti Bala aningi machanupa atonmani Championship aduda boxer M Lanchenbana Best Boxer title yauna gold medal fanglakpada Wangu Kasar Tabi Youth Club WKYC amadi Maira Paibi Singh lamdam adugi ahlaman yauna miyamna Lanchenbada achamba kudol pot sing piduna pukning thogatki Wangu Kasar Tabi Maira Paibi Luf ki maiketegi boxer Lanchenbada pukning thogatuna angam basel ki mateksu piki thawramaduda medalist M Lanchenbana Sugnu Dagi Oza Narendrada Ahan Poina Boxing Masana si Tamlaki Saida Leiramlaba Matung Hauzik Mericom Boxing Academy da Lady Lamdam Asigi Miam na Mahakpu Pangal Thona Hapiu Makha Tana Iramdam Asigi Mingchat Purakpa Ngamnana Bhotnage Haiki Date 19 Dana the 26 Singiva Haryana the Singiva Tournament National Terrace of India Singiva Gold Medal Fangere Miamna Chidula Best Boxer Bibire Matam Sasagadamte June Asian Games India participate or Sasadane Masida Indiana Section Naure Masida Aibu Aunga Pangan Bibi Omeamna Adubidamaktai Kana Tawasan Yana Holiday Lois Lakpada Marubapao Mukahana Pizari Sakang Dabasangi attack ta KNA ki commander na haiba ama yauna yoy mari sire hairi police na official oina hangalakpadi laitri
amadi masagi lawfamda law uba yananaba tinungaidagi torbung bangla fawbage lawmi singi oiba committee ma semkhre Hauzik Paugi oina di ISTV na sandok chaba Manipuri pau matang sa losinjare medeng tabri pa pumna mapo amuka hana khumjare